하이디 ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯔꯣꯏ ꯍꯣꯏ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥ ꯗꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯆꯦ ꯀꯩꯁꯨ ꯈꯟꯒꯅꯨ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯤꯟꯖꯔꯝꯃꯒꯦ ꯃꯇꯝꯁꯤꯁꯨ ꯑꯥ ꯌꯧꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯄꯁꯦ ꯏꯃꯥ ꯄꯥꯝꯗꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ ꯐꯅ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯃꯩꯁꯥꯕꯨ ꯐꯪꯉꯗꯤꯅꯦ ꯍꯦꯛꯇ ꯁꯧꯗꯣꯛꯄꯅꯦ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣꯀꯣ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯏ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯁꯝꯕꯜ ꯑꯣꯏꯅ ꯈꯥꯖꯒꯦ anh ngâm ơi tài bốc bàn sẽ đã con nấp chữa chào hại tôi nữa rồi nó bi mà tên là mai cái nó bay nó sẽ hại bạn đó hả đâu ya là cái nó bi lây rồi 이? 하.